अहानबदा मरो एबा पाव चीफ मिनिस्टर 𝗟𝗢𝗣𝗦 स्पीकर 𝗪𝗢𝗘𝗧𝗘𝗏 अमदी मिनिस्टर सिंगा यूनियन होम मिनिस्टर अमित शाह दिल्ली दा उनखरे कोकोमी की मिहुत कांगबू अमगसु उनगदौरी कक्चिंग लमखाइदा पोचै पुथोक पुसिन तौबा अमदी सक्ताक से चेक तौबदा नगा सिंगददी अवाबा पीदनबा मैतै अमसुंग नगा सिंगी अपुनबा मिफम फमदुना यानखरे तोरबुंगदा इरांग लेट्रे मी खरा संगबा यारनी हाइजुना कुमोन रेजिमेंट की पर्सनल सिंगा मैतै खरगा चंगलुबदा मसागी युम मक्तदा कुकी लेरंबा थेंगनरे नॉर्थ ईस्ट विंडो टीवी ने संदोक सरिबा नुमिदांगी पाउ मियेंग ताबिरिबा सिंगबु 𝗠𝗜𝗡𝗦𝗡𝗏 खुरुंगजरी हौजिक पाउ संदोकना पीजरी था असिगे कुनमापनदा पांगथोकदौरिबा मणिपुर लेजिस्लेटिव असेंबली की मिफम की मांगओइनना मणिपुर के चीफ मिनिस्टर 𝗟𝗢𝗣𝗦 लुचिंगबा मिनिस्टर सिंगी टीम अमना ngasi नुमित युंगबा मतुंगदा यूनियन होम मिनिस्टर अमित शाह का उनखरे हौजिक नुमिदांग पुंग 9 दना कोकोमी की मिहुत कांगबु अमगा उनगनी हाइरे मणिपुर दा थोकलिबा इरांग असिगा मरी लेनेना मणिपुर की मियाम सिविल सोसाइटी ऑर्गेनाइजेशन सिंग अमदी पॉलिटिकल पार्टी कयाना असेंबली की अखन्नबा मिफम कौदुना इरांग असिगे वारशिन पुरकनबा तक्सिंदुना लाखिबा अदुबु स्टेट कैबिनेट ना थासगी कुनमाथोइदा असेंबली मिफम फंबक ngam मतुंग गवर्नर ना अयाबा पिरकपदगी लाखलिबा अगस्त 19 दा मिफम पांगथोकनबा थौरांग तौरिंगै चरकता यूनियन होम मिनिस्टर ना चीफ मिनिस्टर 𝗟𝗢𝗣𝗦 लुचिंगबा मिनिस्टर सिंह दिल्ली दा कौरकिबनी पाउगी लिखुन अमना हाई मणिपुर दा हौजिक ओरिबा लॉ एंड ऑर्डर अमदी थोकलिबा इरांग असि कमदौना लोइसिनगदगे लांजेनरिबा सिंह तंगदु लेताबा पुंसिदा लाकनबा वाफुम खननबा चीफ मिनिस्टर 𝗟𝗢𝗣𝗦 स्पीकर 𝗪𝗢𝗘𝗏 बीजेपी स्टेट प्रेसिडेंट 𝒪 याउना मिनिस्टर सिंह ngasi अमित शाह उनखिबनी हौकिबा जुलाई 3 दा यूनियन होम मिनिस्टर अमित शाह ना कुकी सिविल सोसाइटी ऑर्गेनाइजेशन सिंह अमदी सस्पेंशन ऑफ ऑपरेशन सु चटनरिबा कुकी मिलिटेंट ग्रुप सिंह वारी सानखरबनी अमरोमदा कमिटी ऑफ ट्राइबल यूनिटी कोटुना नेशनल हाईवे नंबर 2 इम्फाल दिमापुर लंबीदा ब्लॉकेट कौखिबदगी तंगाई फदबा हिदाक लांगटक अमदे पोचै सिंह पुथोक पुसिंदा अपनबा लेरिबा असिगी मतंगदसु खनरबा याय हाइरे मिनिस्टर सिंगी टीम खक्ता नतना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीगा सुंगसी नुमिदांग पुंग 9 लोम ताबदा वारी साननबा बीजेपी नेशनल स्पोक्सपर्सन संबित पत्रागी खोतांगदा इनवाइट तोरकपदगी मियोय 15 ना साबा मिहुत कांबु अमंगसी अयोग इम्फाल थादोखरे कोकोमीना बीजेपी की नेशनल लीडर कयाग उनादुना थौदोक असिगे असिंगबा पौदम खंगनबा थौरांग लोइरे हरि निंगसिंगबा याय हौकिबा मे 3 दगी हौकिबा इरांग असिबो लक्सिनबगी दमक सेंट्रल पैरामिलिटरी फोर्स कंपनी चामा निफुरम स्टेट असिदा डिप्लॉय तौबगी मथक्ता अहेनबा CAPF कंपनी कुनलोम थाजिलकनबा थौरांग तौरिबनी अदुबु इरांग असिदा मैतै अमदी जो कुकी चनीरोम सिखिबगा लोइनिना मियोय 5,000 रोम लाजनदुना चंगसफम लौरिबनी कुकी खुलाई पाइबा सिंगना मैतै सिंगदा ओनसिंदुना मियोट मिनै चथरकपना मखोगी मथक्ता चिंजाकी लान तौबा मथौ ताबना कक्सिंग लमखाइदा लमखाइ ngakpagi thaugai ase चथरकपनि हाइना लंगसाइ थौनागी कन्वेनर 𝗏𝗏𝗏 फोंदोक्रे ngasi kaksing lamkhaida chandel naga people's organization CNPO gi luchingba sing yauduna pangthokiba paumi singa unaba amada rajifna haiki manipurda kuki militant singna afaba makhalgi nongmai amadi khusu khlai paiduna kaksing district ki suknu amadi serauda leiba maitai micham singda onsinduna haukiba me kunipanda nongmai kapsilaktuna hatpa amadi yumkai kaya mai thaduna miut minai chatharaki nongmai amadi khusu khlai paizidaba maitai micham singdi lan tawba oina लमखै ngakpagi thabak ase lokhatuna kuki singda chana thaknaba polam sing yauhandanaba thabak ase chatharakpani phongdoke मेगी तांग कुनिपानदगी कोई सुंगदा सोंगनगिबा लान सिगी मतुंगा लैरिबा इरांग मयामसी तंगदु लैताबा लैतबना मरम ओरगा कक्सिंग लमखाइदा कोइना लमखै ngakpa हाइदना कोई कक्सिंग इमा इवेंट सिनिनाव मयाम अमा थोलगा लमखै ngakpसिगा कोइना तौदरिबा थौदांगसी साम राइफल मरम चादना चटपा मतमदा कोइना थिंगबा पुगा मोरे रोमदा नत्रगा तेनोपल लोमदा लैरिबा कुकी सिंगसिदा कोइना चाना थकनबा मयामसी यौहनदनबगी दमकता कोइना चेक फजना तौरगा कोइगी सामदेल अमदी तेनोपलदा लैरिबा कोइगी नागा इचिन इनाव सिंगसिदा मोइगी खतंग यौहनबा मोइगा कोइगा रिलेशन फजना थंबा अदुगा कुकी सिंगसिदा
ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯤꯇꯪ ꯄꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯊꯣꯏꯗꯣꯛꯅ ꯄꯥꯏꯗꯅ ꯂꯩꯔꯝꯕ ꯃꯤꯆꯝ ꯃꯩꯇꯩ ꯃꯌꯥꯝꯗ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯈꯛꯇꯅ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯊꯛ ꯂꯥꯟ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯁꯤꯗ ꯂꯥꯛꯆꯕꯅꯤ Part of Assembly ki President ke 𝗖𝗢𝗖𝗢 na hai naga amasung maitai furup ani si ichil inauni haiba asi puwari na khudamni aikhoi kaidonungda kaina basu yaroi kaksing lamkhai da kaksing gi miyam na lamkhai ngakpagi thabak tawriba asida maru oina Chandel amadi Technopol da khundariba naga singda awaba piba asi yaragadi tawbiganu haiki Manipur da khundaminariba aikhoi pumnamak augiba metang ahumdagi thokaningdaba thodo ama tholaktuna masiga ana numit chamaga traga nithoi mimukse aikhoi pumnamak awaba khangminari awaba khanglingai tanja talakasida hoidok hendbanga naga haiba Manipur da khundariba rati asina kuki amasung maitai isnau singda bhap tanadaba amadagi hada sunaba thokiba mayam asibu matau karmaina tawraga solution purakpa yagadra haibagi damakta nasi phauba naga aikhoi pumnamasu angamba thakta honnaduna lagli hochu honna khigani Chandel Naga Women Union ki President 𝗬𝗢𝗘𝗧𝗏 na haiki Chandel amadi Technopol District ki naga singna athu akai gi ana ayeki amadi office carbon na chingbagi satok sasin tawbada kaksing lamkhai da kaksing gi miyamna lamkhai ngakpagi thabak sathabada check tawba amadi pochei lauthaduna yengba tawbana maram oiraga khudong chadaba kaya mayuknari yarabadi naga singi damak ngasidagi hauduna check tawduna awaba piba si tokpiru haina appeal tawki ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯔꯛꯇꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯆꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯗꯨꯃ ꯑꯣꯏꯔꯁꯨ ꯍꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯏꯕꯨ ꯍꯥꯏꯁꯦ ꯍꯥꯏꯔꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯏꯝꯐꯥꯜ ꯇꯥꯅ ꯆꯠꯄꯁꯦ ꯏꯝꯐꯥꯜꯗ ꯁ꯭ꯇꯦꯁꯟ ꯇꯧꯔꯒ ꯂꯩꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯌꯥꯝꯕ ꯑꯣꯐꯤꯁꯇ ꯂꯩꯕ ꯈꯪꯗꯦ ꯊꯕꯛ ꯁꯨꯕ ꯈꯪꯗꯦ ꯀꯔꯤ ꯀꯔꯥꯛꯁꯦ ꯑꯌꯥꯝꯕ ꯌꯨꯝꯗ ꯍꯟꯅꯔꯕꯅꯤ ꯌꯨꯝꯗꯒꯤ ꯃꯣꯏꯅ ꯑꯣꯐꯤꯁ ꯇꯥꯅ ꯆꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯒꯥꯔꯤ ꯈꯥꯝꯕꯤꯔꯒ ꯆꯦꯛ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯙꯥꯔ ꯆꯦꯛ ꯇꯧꯕꯤꯕ ꯑꯗꯨꯗ ꯈꯛꯇꯗꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯃꯈꯣꯏꯕꯨ ꯀꯨꯝꯍꯜꯂꯒ ꯄꯣꯠ ꯆꯩ ꯆꯦꯛ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕ꯭ꯔꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯝ ꯐꯥꯎꯏ Kaksing Laithagol Leikaidiki Lamkhai Ngaklibi Nupi Amana Fongdorakpada Naga Ichil Inau Singda Awaba Piba Kaksing gi miyamna su pamjade Adum oinamak kanano haiba khangdabana adarna chingba sek tawduna masak khangdoknaba section thaurang lokhatnaba honabani haiki Hagri hojik oiriba irang megi tang ahumdagi tholaliba irang asida Manipurda tangdu laitadaba leiminariba hingminariba kangluk masen taminariba phruchingda gyan tanadaba mayam ama thomba yai adubu akoigi horibe irang asigi matung ina akoina lakliba mioi ching asi kanano lakliba potsida kari yaurige adagi kari karamba mawongda sangai haibasi akoi khangdabanina laiba khudingmakse check tawba ma darkar oibra haina khanbadagi mayamna check tawjabani aduga taminariba ichin inau atay attopa phruchingda akoi harassment piba natta oidaba wakhan khanba nungsinadabagi lakpa yaba lalholup ama oiro praja oiro khoidi midu misak misa khangdabanina tawbam thokpa khoigi chechin thorang du lokhattaba yadabanina lokhatjabani CNPO ki President 𝗟𝗢𝗣𝗦𝗚 na hai Naga Tariba Chandel amadi Technopol District ki mafam sing asi tangdu leitana leiri miyamna lanfam ni haina lobigano amaga tatok tasin tawduna wakhal taminabana manglomda punna satminnabagi khongthang amani aikhoi masal amana amagi pochei puthok pusin tawnabada athingba thamnaroi si haike
matung manaudadi amasu ajet pelaitna chaben se haibagi yanaba se yam harawe haina phongdok janingi gasi tilliba khoigi ima iben khoina makhoigi apambasu phongdok khre khoina apambasu pamdabasu animak phongdoraga khoi yanaba se mamangda chatnangai ni haina khalli way forward ni haina khalli aduga ima ben khoigi taba kanda yam nungsibasu wasu phothokwe aduga hekna muka appeal tawjabadi akhoi naga tichan khoi maitai gi laibakta luhongbasu yam lairi aduga maitai gi tichan khoi su natraga maitai nupana akhoi naga chandel dagi tenupal dagi lawbasu yam laiye chingdadi dum pulakna laiminne nang maitai ni ai khoi naga ne haibasu khoi karisu leite Kuki militant amasung mob singa pulaga 𝗟𝗘𝗏𝗏 maitegi mathakda haurakhiba kanglofki landa yumkai tumna mai thaduna talakraba torbungi maitai khara mai thahudaba yum kharada sangba yarani haijuna army na harakpadagi army personnel kharaga punna changlubada maitegi yum amada kuki leramle thaudok adu ngarang torbungda thokibani tha mari farakadawraba matamsi kukina chatharakiba violence asigi haurakfam oiriba 𝗟𝗘𝗏𝗏 naknana leiba torbungda kuki singna yumkai mai thaba miat mipun tawduna lakibana maitei amata mafam aduda changba ngamdana leirakibani adubu ngarang mafam duda ngak senbagi deploy toriba common regiment ki CO na torbung area si irang leitre yum khara mai saktaba yauriba asida mi leiba yarani harakpadagi torbung mamang leikai de leiba inaw koba mioi ama mahaka naknaba atopa mi ama aniga army personnel amaga changlubada inawgi yum maktada kuki leramba thengnakibani maduda inawna mi leire haina chenthoraki aduga army personnel amana mi du tanaki haina thaudoktubu ohauba fogakchaudagi boy koba amana aikhoigi Vishnupur paumida paudamlaki boyna haikibada kanasu leitre haina micham pusillaga changbada kuki leramba asidi maitai hathange tawba mali army ki thawongse yamna nuaite amasung yaningde hari mamangdagi state force thambinaba kayarak haizakrabasu ngasi fawa lengakna tabidi haina pendaba phongdoki boyna makhatana hai khwaidagi hena nuaitaba amana kuki singna maitegi lamda drone camera paisinduna yengbadana sifaina karisu haide aikhoina makoigi lamda paibasu nataba Vishnupur district manung aikhoi isagi lamda akai atoi laihoba yumkai kari tauribagi yengnaba drone paibana sifaina yadaba asigumba misang mikhai naiba thawongsi yaningde haike sifai singna fogokchau ikhai mamang leirakta chatpa lekai mi fawa thingba thami asigumba ekhoibu ngapi senbinaba leiriba sifaina maitei khaktada krak langsilba thawang asi tawigano lengak amadi leirabadi miyam chaf manana yenghaningi haiki loinana aikhoigi lamda drone paibagi ayabasu mari lenaba singna bibiyu haina wakalakle thawdok tholaibana akhoi leiba yarani army na loina ngakna khotana akhoi je thoidokpa mi leitre akhoi changba yarani ani yengba changubajida akhoi inaw abungji mayumjida ai yumjida mi ama leire saraina army gi officer jida haibada kuki ni leirami ba mi jijo masam pullaga leirame akhoi inaw abungjuna tambada changuba kanjida kuki gi akhoi gi leirami ba misak tu army gi na tanagare tanar matungjida akhoi gi inaw go lambi je langthoga thamambani changba yarani ena yengro kholo kan sumaina kuki ama leiram ju karma mongda changa ino karai dagi changa ino khogi mitai khunji da kuki changa je karma mongda nga ino khogi lainga army na nga ije sengna khogi army gi thawong jidi akhoi mi hat kena pusan baka chap manai akhoi state ki force thabir wa ju thabir rakte army na nga I hairaga akhoi gi yum da kuki leiram ba jidi akhoi sengna penjade akhoi gi lam sokhriba akhoi gi lam mai chakhriba akhoi JCB na ama dozar na temai ba mafam je akhoi na drone baishalaga akhoi gi lam di yengjage haiba matamda army na thingi sidi akhoi thingbam thok tabran khali akhoi gi yum kai cha iba kholi ba mayam je akhoi gi lan thum yengbada army na thingi je kari gino aduga kuki gi drone na paishalakpa yaba ahing din nungdang pangpai da paishalakpa akhoi gi na ayuk nungdinda yum chakpa khotpa yengba jibo yadaba jidi akhoi nungai jate akhoi gi drone paisalubadana kuki na nongmai kapakpa yaba drone paisanba jidi laingang na ju yahan biu state ki force na ju yahan biu sidi akhoi gi yum yengjabani kuki gi lalhoba yengba nate Manipur da hokiba me ahumdagi hauduna thokliba irang asina misi mina yauna achoba crisis ama oirakliba sigi matangda Manipur lengana chapchaba extend lokhatriba fawa thawai mirelgi ima singna khutang chara henbagi khongjang sangsilapagi sarogama oina ngasi kawa naurem lekai da khutang chara henkre chara henbagi khongjang aduda mari lenena thawai mirel women wing gi member nepram
Ganga Layman Hai, Manipurda Leriba CSO Singna Amata Oina Punsinduna Togliba Lan Asigi Warishin Amapuraknaba Honabada, Ekoipuna Honaminasi, Haukiba May Ahumdagi Togliba Irang Asigi Matanga, Manipur Lengakna, Tubamatamda, Assembly Mifam Kogadabani Hajuna, Miamna Taksinduna Lakibado, Lakliba Tankunma Panda Pangtoka Doriba Mifam Asida, Manipur Miamna Pamba Waref Lorak Tabatarabadi, Tawai Miralna Changsiliba Chara Henbagi Kongzangasi, Makatana Adumak Sangsingani Haike, Manipur Saktam Kanaba Honabada Tawai Tarabasu Tagani, Manipur Lam Kuki Len Oiba Yaroi Hainasu Achetba Wafam Fongdoki. What's a timber, Corpa, Matem Pamba, Antaure, Adumata, Lady Look my antenna, my Lile, Salu, Amatalu, Pazata, Amata, the Gikado, Amata Lite, my Quena, the Chambi Pamba, the Atubamat and the Pambio, and Aquena, Tankungama, the Gitara, Halapani, Adu Tankungama, and the Pamani Hina, the Tazare, Pamba Taragazu, like is waiting about Pamapo or Ragati, Saram Talam Kanga, the Lady Bafaja, Chidriba was Sarah, Caesar again, a Tangapani, Moina Masideda, Aquena, who's Itali, but Abizi, Moina Piban, Asigi, the Mata Moina Arepa, Warepama, Loro. Akwai sira bazu yare and akwai sangam sira zu sirani. Nakal Amaromda Kongzang Aduda Saru Yakibi, Tawai Miral, Kuraigi member, Lorembam Sasiranin Hai, Toglibeirang Asigi Matanga, CSO Singna Changsilapa Makal Makakayagi Kongjang Kuding Makta, Saru Yaduna Lakli, Ngasi Fawda Fam Kibo Wakan Mifam Kaya, Chatkiba Miyangi Kongchet Kaya Asigi Kanabakari, Amata Purakpangam Dava Amadi, Tawayaba Tavakaya, Taurabasu, Ahongba Lapagi Mauta, Misimina Nomanomagi, Henjelakli. Loinena Manipurda Leriba Luf Kodimagna Amata Oina Punsinduna Lakadoriba Assembly Mifam Asida, Miyangi Apamba Sing Puna Fongdok Minasi Haike. Pamu lepu salu salelo salsapuna moya kedan galu kale ama galu kale lo na mahonare ona bida kai hong wa malagtaba si baranga tan henjalakwa aduga pienda maya ama jo henjalakwa alda akogi manipur oina laidiba lum mayam je punjan birak kok to chungjan biraga ama to oina akoi thangap ya ama pham je thangat leraga assembly je fajana pangtho alaga assembly da tarakpa raida koina janing daba yaure dana janing daba do khando ega janing Boy, Hoi, Makata, Kongang Junction, Yaning the York Taragati, Akoi City, Kongang Junction, Lepe. Manipurda Togliba Irang Asi Wadi Sanaba Kakdana Tangdu Leta Bapurapak Namgani, Masida State Lengana Tausadan Lady Hina CPI National General Secretary D. Razana Fongdokre, Wafamasingasi Hotel Nirmalada Pangtokiba Pogimi from Amada Fongdok Ladunam Hagna High. Housing Togliba Irang Asi Double Engine Oidiba Vise Pinaluching Balenga Asi fell Oibadagini, Masiga Marie Lenana CPI Namamang the Su, Manipurgi Chief Minister Asi, resigned Tonaba demand Toduna Lakli, Adum Oinabak, Ngasi Foba resigned Toduna Lady. CPI gi miyoy mangana saba team amana Manipurda leriba CSO amadi lengak liba miyoy singa irang asigi matangda unaduna wari sanare amadi relief camp singda leriba miyoy singa su chatuna hangthengnana yengsingkre haina su fongdoki. The root cause for the problem is the politics of polarization, politics of divide and rule by the BJP. The double engine government led by BJP has failed. They make tall claims of double engine government, but Manipur is a classic case which shows the utter failure of the double engine government of BJP. We have been asking as CPI, as other political parties, there must be dialogue, there must be certain efforts for restoring peace. That peace committee is defunct from the day one. It has not met even for a day. What does it show? The present state government is not serious about bringing peace and normalcy. All Manipur United Clubs Organization Amuko Amadi Rural United Clubs Organization Ruko na Sinduna Hauzik Manipur da Togliba Irang Asiga Mari Lenina Nomagi Eba Kana Nainabagi Thoram Ama Lamden Kunau WDYCK Community Hall the Pangtokre, Tauramaduda Amukogi President Nando Luwang Nahai, Awa Ana Taraba, Asi Ana Yaraba Singda Compensation Pigni Haikibadu, Piba Hobiro, Sufam Nofam Kangdana Amadi Mayum Makai Lataduna, Relief Camp Ladiba Mui Singasida, Hauzik Pidana Karamba Matamda, Pigadoino, Makatana Nandona Fongdokibada, Ngasi Pangtokliba Kana Ninabagi Toramasida, Mapung Oina, Kanaribasi, Toglibeirang Asida, Equina Toriba, Sikarino, Kari Tauragadi Hena Fagani
amade kari firep loba yabagi habigi matangda khana neinaki Manipurda May 3 hauduna thokliba irang asida Central Force kaya ama changlakliba asi kari tauribage Security Advisor haptuna Manipurda Article 355 chalaiduna lady Article 355 asida yamna samna yauriba asi internal disturbance amadi external aggression haibasini Internal disturbance asida police karana ngak senduna leiba asi foba micham miyamna penadri madugi matakta external aggression asi thengnanaba India lengana kari thorang lokhat khrabagi haina nandona hangki Su hai bisina isu ni tuga kuki militant sing sina problem ni isu amadi problem ani se masi hana swap tor kanda Manipur solution legani solution le kanda santi rakani hai bisi ngasi bawa khoni am tasing na government of India amadi Manipur government da pire ga leiba formula amane hai ba formula si tawagi mahuta tongan ba wafam kya phongdo ga tongan thabak kya torga som leibna Manipur da mihat mipun yawa sathi birang se matam sangna satharak bodrong asi ni chamaga taraga hundoi mari yoksha leibne mioi kya amana singkhong da adumba mifat sing adugi Manipur thugaina ba holoi ba lalong sing adu ngak na ba leiba imaibel chinau kaya mana akoi lambi sorok ta ngasi Manipur gi apun ba lam gi amadi lenga ki saktam sing ngak na ba gi damakta phirep lor ga leiba se adu nakal amadna sondna government loi sing hangak pa school college mahi tampam sing hangaga tawriba mong moto mayam se masidi da akoi Manipur mayam na hojik kari tawgadage ngasi kari tawrgadi hena sunagani haibedu madu khana na ba gi damakta ni akoi amukona akhanna ba discussion akoi pangthok taise Tha kharagi mamangdagi hona Manipurda kanglufki irangna maram oiduna Imphal leriba passport seva kendra hanglaktabana maram oirega miyamna awaba kaya thengnariba si Koknaba Ministry of External Affairs na thabakaya lokhatpa haure Hiramasigi matanda Union Minister of State for External Affairs Dr. 𝗟𝗢𝗏 miyamda pirakpa video message amada lamdamasida irangna maram oiduna internet thingkibana maram oiraga passport kendra working atmosphere ama lakpa ngamkhidabani hariba passport kendra si thong hangba yadragasu hauzikti internet ban leramba adu khara makhaidi kumthorakpana miyamna online da passport ki damak apply tobiu masigi matunda personal verification ki thabak athuba matamda Imphal da taunaba regional passport kendra ga tanaduna kanna honari haiki तसेंबदी इंटरनेट बैन तौकीबा दुगा कोई वर्किंग एनवायरनमेंट फंगदबना मरम ओइदना होकीबा ता अहुमसिदा कोई मणिपुर थोकीबा इरांगदुना मरम ओइरगा फोंगसि लोन किबदी अदुमोनमक अखोइना अथुबा अर्जेंसी लेबा मियोइसिंगि दमुक्तदी अखोइदा थाबिरागा मारी लेनबा पासपोर्ट ऑफिस ता अखोइना इंस्ट्रक्शन पिरकांदा स्पोर्ट्स की खंगदे अदुगा तोंगान बा इंटरनेशनल कॉन्फ्रेंस की खंगदे अखोइ होनदना लागली हौजिकसु मियांगी अपाम्बदु कैसु पासपोर्ट ऑफिस अखोइगी सेवा केंद्र इम्फाल दा थोंग हांगबा याद्रगसु इंटरनेट की फैसिलिटी एक्सटेंड तौरअमनिना ऑनलाइन दा अप्लाई तौबिरगा अदुगा पर्सनल मीटिंग की डेट फिक्स अदुदी अथुबु मतमदा तौननबा अखोइना होनरी मियामदा पासपोर्ट की दमुक्ता मी पाइबिगनु अदुगा पर्सनल वेरिफिकेशन की अथुबु मतमदा इम्फाल दा तौननबा अखोइना मरी लेनबा ऑफिशियल सिंदा अमदी रीजनल पासपोर्ट सेवा केंद्र दा कन्न हाइदुना कन्न होनरी India gi oina thagat kiba spacecraft 𝗠𝗘𝗘𝗧 na ngarang lunar south pole da soengam amata yaudana landing tawkibada Manipur gi chief minister 𝗟𝗢𝗣𝗦 nungaiba phongdorakre video messages amada 𝗠𝗘𝗘𝗧 na lunar south pole da asoengam yaudana landing tawba ngamkiba asina India asi thagi leimaida spacecraft thagat kiba hanba leibak oire 𝗠𝗘𝗘𝗧 mission asina spacecraft ki hiramda India gi thag asi amuk hena Wankad halle mission asina leivak asigi hogalakliba scientist amadi engineers singda anowa inot ama haplagani amadi atia asina aroiba panthungfam nate sanglaba khongjat amagi ahoba khongthangni haiba adu takle haiki puariga sago nahuradaba mai paklaba mission asida ISRO amadi mari lenaba scientist singda so thagatpa phongdoki With this groundbreaking feat India becomes the first nation to successfully land a spacecraft on Moon's south pole. 𝗠𝗘𝗘𝗧 touched down on Moon's south pole at 6:04 p.m. today. The 𝗠𝗘𝗘𝗧 mission's success not only elevate India's status in space exploration, but also serves as an inspiration for aspiring scientists, engineers, and dreamers across the nation. Such achievement
hold great promise for future space explorations endeavor. Indeed, India's achievement with Chandrayaan-3 reinforced the notion that the sky is not the limit, but rather the beginning of a limitless journey into the realms of explorations and discovery. My heartfelt gratitude to ISRO and our scientists for their undeterred efforts to make this mission a historic success. Jai Hind. BJP Manipur Pradesh ki mihut kangbu amana ISRO ki Deputy Director Oriba Scientist Dr. 𝗦𝗘𝗔𝗞𝗧𝗏 ki yumda chatuna imung manunga unadan harok tayamba phongdokre. BJP Manipur Pradesh ki President in Charge Oriba Nongthomam Nimbasna luchingduna Party ki General Secretary Organization 𝗦𝗢𝗣𝗦𝗡𝗏, Vice President C.H. Siddhananda L. Minavanta, General Secretary 𝗟𝗢𝗣𝗦𝗡𝗏, State Secretary K. Vikram, Party ki District President Singamadi, VJYM ki mihut sing yauba kangbu amana hauzik Imphal ki changangai awang lekai de leiba Dr. N. Raghu ki pokminnaba mache Huining Subam Ongbi Roma Devi ki yumda leiriba Scientist Dr. Raghu ki apokpa 𝗦𝗘𝗔𝗞𝗏 saubaga hakting nana unaduna Athum ahau chamin naduna nungaiba phongdok minaki loinana VJP Manipur Pradesh ki mihut kangbu abduna Dr. Raghu ki apokpada setnaba firol khudol tamlamki ngasigi nungaiba phongdokpa khongsat aduda hauzik Manipur gi wangmada leiriba VJP Manipur Pradesh ki President A. Sarda Devi su phone gi khutangda Scientist Dr. Raghu ki apokpaga wari sanaduna imung manung amadi levak asigi nungaibada saruk yaki General Secretary Organization 𝗦𝗡𝗏 Giri na hai Piklaba state asidagi tongan ba hiramda maru oina sana khotnaba chawkat thaurangi amadi science ki lamda heitoi singthoi raba miyo kaya ama thoklakle malem ge leibak singna thagi leimaida amuktang khong taba ngamnaba manglan kaya mangnari choirak asida ISRO gi team amana lunar south pole da Chandrayaan-3 asoi angam yaudana landing tawhankiba loinana team asigi sarkama oina Manipur dagi scientist ama yauramba asi chawthok saningai ni asigumlaba miyo kaya ama matung da su thoklakigani habigi thazaba lei haina phongdoki मणिपुर प्रदेश के सभी कार्यकर्ता पदाधिकारी और सब लोग आज बहुत हर्षित हैं, खुशी है। कहने के लिए कहते हैं लोग छोटा राज्य, छोटा मणिपुर, छोटा राज्य, लेकिन इस छोटे से राज्य में तरह तरह का प्रतिभाएं, गुण है, वो छुपा हुआ है। चाहे खेलने का क्षेत्र में हो या फिर इसके विकास के क्षेत्र में हो या वैज्ञानिक के क्षेत्र में हो। मणिपुर ने, यहाँ के वासियों ने सिद्ध कर दिया है कि छोटे राज्य के बाद भी हम यहाँ से बड़े बड़े जो ड्रीम हमारा है उसको साकार करने का क्षमता, कैपेसिटी रखते हैं। और एक वैज्ञानिक वो सिर्फ किसी एक व्यक्ति का, एक परिवार का नहीं होता है। एक वैज्ञानिक पूरे देश का और पूरे विश्व का धरोहर हो जाता है। पूरा विश्व उसको सम्मान करता है और उसके दिशा निर्देश से और उसके कार्य क्षमता, उसकी कुशलता से, उसकी जो आने वाली शोध है, उस शोध के कारण एकदम उसका समर्पण देश के और विश्व के सभी व्यक्तियों के पास चला जाता है। Chandrayaan-3 mai pakna len tawkibagi matangda Manipur University ki Physics Department ki HOD Dr. Angom Dilip Kumar na phongdorakpada Chandrayaan-3 launch tawnaba hotnabada sizinariba technology asi araiba technology nate chahi kaya sangna Indian Space Research Organization ISRO na thizin humjinduna lakibadu hojiti mai pakle haiki masida changliba technology is arrival technology nate ISRO na roho sida sangro technology me ade chahi kya changna tawna ro matung chahi kya gi matung da thijin umjinba tawro matung da sariba khulai men ada masi malem desu leba kya yamri hariba leba singbugi marakta hoji India su tingador masida India da leba mipum kudumana harogam thoi maso masida sakthuk saningai Committee on Travel Unity Kotu Koba Kangpopi District based Toba Luf Asi Jo Kuki Masing Yamlaba Luf Amataki Makada affiliate Toba Luf Nate Haukiba Takara Sida Chorchanpur da Yumfam Yaudaba Yaudana Linkat Kiba Indigenous Travel Leaders Forum ITLF World Cookie Zo Intellectual Council Gumba Lup Singa Kotuga Pandam Manade Loinen Hiram Amatada Mari Lenede Harry Kotugi General Secretary Lamilun Singh Sidna Thadropa Cherol Amanahai, Luf Asibu Miamda Lana Uhanaba Churchanpur da Leiba, Luf Karana Samson Sazenba, Yumfam Yaudaba press release Amadi post Kaya social media ki Kutangda Thagaliba Sina, Jokoki community Singda Pukning
hantanaba amadi fagi tahanbagi maram oire cherol asina hai kotudi kangpopi amadi masigi akoibada changsafam lauduna leiriba indigenous tribal community maru oina kuki singi yaifanaba honnabada miteng thamlaga semkiba lufni churchanpurda leiriba atopa jo kuki organization singna akhangai saba amadi asanba miteng yengba manba thawong sing thadokadabani sangsileba lanfam asi henamai paknaba thavak sing pangthoktuna community asigi yaifanaba honabiu kanglup masal saunagadaba wahi amadi thavak sing pangthoktuna aikoi masal nungsinadaba thavak kaya haukiba tha khara sida chatharakliba asina kuki furupta kanaba kari supurakloi thawong asi khudakta toknaba kotuna khangalakli Visnupur district manung chanda leiba Tronglauwi lambida ngarang apunba mera paibi amadi Tronglauwi village volunteers singna achat awok sing check tobagi thabak chathabada kwakta dagi aribam Razaudin Koba mioi amadagi sapon kep mangada yoramba drug corona fare hari faraba polam sing miyam mangda mai thaduna manghankre Indeed, by my bin, I am right. I now the passion of Ferrum is dying a city, Pokung Paralo, the name of Hatan, Kariman, head so Rakumatanda, like I know Kunganga, Forum, you make it in a point in a Satana, Drakanabum, promoted the allegation of why you make it again. I am Forum the allegation Lakanabaki, so I is Manipur University of Culture के Department of Umanglai Haraubagi Board of Studies के member ओरंबा पद्मश्री 𝗟𝗢𝗘𝗧 सिंह ने इखंग खंगौदना अमदी मनुंग मतम चादना लेखिदबदा University asige Department of Umanglai Haraubagi माइकेदगी अवावा फोंदोरकले ngarang Manipur University के Culture के Vice Chancellor Professor Paunam Gunindrona luchingduna अवावा फोंदोपगी मिफम अमा Palace Compound लेबा Vice Chancellor की Chamber दा पुंग अहुमलम तारकपदा पांगथोकरे मिफम अदुदा लेखिद्रबा पद्मश्री 𝗟𝗢𝗘𝗧 सिंह ने हिंगलिंगैदा तोरंबा थबक थोरम सिंह अदुबु निंगसिंगदुना महक लेखिदबा से लमदम असिगे अचौबा मांगजबनी हाइना फोंदोकी लोइनना लेखिद्रबगी इमुंग मनुंगी अवाबदसु सरुक यारी हारी District Health Society Kakching Amadi Kairok United Development Association ke punna khusam naduna Kakching District ki oiba Intensified Diarrhea Control Fortnight IDCF 2023 ki thoram ngasi Kairak Sanatobi High School da hangliba relief camp da District Health Society Kakching ke chairman su oriba Deputy Commissioner Kakching ke Somorji Salam na hodokre thoram adu da Chief Medical Officer Kakching Dr. 𝗔𝗢𝗓 Kairak Wabagai Jila Parishad ke member M Jayantakumar District Health Society Kakching ke staff sing asa worker amadi relief camp asida lariba inmate sing su saruyaki loinena intensified diarrhea control fortnight IDCF ke thoram district asigi oina tongan mafam singda numit 13 ni chupna sathagani hari thoram aduda saruyaki ba deputy commissioner Kakching ke Somorjit Salamna phongdorakpada leina asi luba manbaga mari lenaba Luba nanbaga mari lenaba leina ama oibana leina asi saukhatpa mafam singdadi leina asina nabagi chang nemi hari aikhoigi Manipur dadi yumlei kairena maram oijuna leina asi yamna kanna sandorakli diarrhea leina narapagi chang wangkhalakliba asi mass awareness tobo watpadagini leina asi hidak langtak ningtina charabadi leina fanba laina fanba ngami haina phungdoki Diarrhea haiba masi health and hygiene ga mari leine luba nanbaga mari leine अखोई लेरिबा युमलै केरे सिना यामना लुबा नानबसे ओइद्रिबनिना महिक मताई सिंसे दुम अखोइना चाबदा थकबदा खुदछादा कैदा यावरगा दुम चंगिबा अखोइ खुदछा सेंगना हामबगी खोटबगी सिसु अवेयरनेस लेतबदगिनि डायरिया गुम्बा मयाम लेना से लेसे अदुना खंजेन मिनेसि मयामना सुगुम्बा केनो मयामसे कसिब लेतब लेना आतनी अखोइना जेक्सलगदि अखोइना खितंग खंगगदि अदुगा मतम चाना हिदाक तो थारगदि मतम जाना तवम थुपु तोरगदि इफादा फजगिबा चमचम पोट ngaतनी अदुना ngaथोकि हारगदि अवेयरनेस याम दरकार ले Thoram aduga mari lenena Chief Medical Officer Kakching Dr. 𝗔𝗢𝗓 hai diarrhea hariba leina asi angang singdana hena nagali leina asidagi ngakthoknaba aikoina sanitation ningtina ngaklaba amadi awareness ningchina pirabadi leina asidagi ngakthokpa ngamgani haiki asa workers singna gym tablet angang singda yanthoknaba honaragani hari diarrhea ibasi yang sambai lai manjaraga su masina pithibigi mi mayama ma na hatli maroina angang sing sahi manga gi makhatale angang sing sidi
imun son manina adagi body section thorang lu bunan man singsu khara kwat panina mokoi singasi sigil lena sa yam nagali atu naraga su yam thuna mokoda chok phasi phangan ba aidi modi nauri banina moi body wasi yam damina aduna moi de hen section ngai olba koina sanitation phajal nga gadi bera si naraga su makha hena serious ore na handabu ngangani Haukiba June Taramari da Kamelokta Cookie militants sing amadi Cookie mob na attack towda asokapan nang kiba mioy singi manungdagi mioy ohum da ngasi pangai Yangdong apunba luf na nga mating pangkre mating pangba aduga mari lerina pangai Yangdong apunba luf ki maikidigi Kamelo ki thaudokta soklaba singi manungdagi mioy ahum da ngasi pangai Yangdong lekai gi miyamna sel khainaduna anga mating pangbani asokpa mioy ahum adudi sinamdagi huyam nauba Kundrapam awang lekai dagi laimayum prem amadi Waidon makha lekai dagi taurem pilot ni makoi ahuma Kamelo ki thaudokta nomaina paduna sokpadagi laying libani masida makoi gi mayumda satuna mating pangbani hari Nomagi oiba awareness program ama care and management of livestock cum fish farming habi hiramda mobile based agro advisory services Manipur amadi multi technology testing center and vocational training center COA kau infalna sinduna amadi digital india corporation ke khusam naduna kamengda ngarang pangthokre ngarangi awareness program asida ministry of electronics and information technology ki national ki thak ta pidiba khudong chaba sing adugi matangda Kathoklaba Lomi Kuntra Mangagi Pungning Su Jingsinki. Tauramadu Dr. Vandana Kumari Leitan Themna Hai. San Iroida Yamna Kana Sandorakliba Lumpy Skin Disease Haiba Lena Asigi Matangda Miamda Kari Kari Kongtang Lokatkani Amadi Matau Karamna Ngaktokani Habigi Matangda Wanganki. August ahumda thokiba thaudogam ras medicity da laying lakiba wai manisang koba patient adugi sokliba mafum adu laizoba khara leirakpadagi normal dressing tobada faroidabana maram oiraga tonganba skin grafting ge operation tobagi fibam da leibana madugi facility leirakta yai maduda rims tani khangde atoba mafum amada toba matamda paisa khara changani paisa ready tobiyu haikibani Maduda paisa lokiba leite OPD khaki paisa lokiba khaktani haina ras medicity medical superintendent Dr. Aribam Ivo Tombina sengdorakli Dr. Ivo Tombina paumi singda hai asokapan nanglaba khudaki oiba laing ba mathau taba patient singbu phaganaba honabada changliba paisa ras medicity na amata laude aduga patient aduna fakraba matungdadi makoina amuk checkup lakpa matamdadi normal patient oina lawi maduda khakta paisa lobani haike haujek thokliba irang asida hospital asida lakiba patient sing chama Marifutaret sukre admit taukiba asina marifutarukni aduga minor injury da discharge taukiba masingna marifutara mathoi aduga hana siraga purapa confirm tausage lakpana tarani hospital asida operation taukiba patient masingna marifu mari ni operation adu da faba ngamdana sikiba asina mari marak sida hojik mak laing liba patient ama leiri haiki hariba patient je koi anobo patient wena koi dum treat tause adu akoina mi amabu magi anaba ate ate holokpa matamdasu adum free tawradi akoidi private hospital nena akoigi phangjari bakharasina akoigi sida leiriba hospital gi staff singchigi hingnanabagi upai nena masida changiba paisa mayamsi yam phajana changi hujiksu tum changi ai amount te hajararoi adumaina treat tawbasingdu karigumba amu halakpa matamda akoina even bullet injury tawraga akoina treatment tawkhiba halakpa matamdasu akoi husi moina hospital da lakpa matamda akoi anoba patient oina treat tawraga moye anaba yengbudo akoi normal patient oina akoi laujai moy adumaina akoi doctor singnasu adumaina pesa changani na haramgani ai wadudi taja hodre ko aduga moise atop rims ta su yengbe yai rims su yengbe yai adu mar haramgani akoi Haujik sanabagi pau pizari China gi Hangzhou da lakliba September kundagi hauduna kunmanga fawa numit mangani chupnas pangtokadariba Taramapan Suba Asian Games asida India gi rowing team da saruk yanaba Manipur gi sanaroi ani amasung course ama khalakle hari Taramapan Suba Asian Games asida rowing team asida saruk yagadoriba sanaroi singadudi Visnupur district gi Chanpur dagi Haubizam ton Tendoi Toy Devi Ngangkalawai dagi Thangzam Priya Devi amasung Sunisifai dagi course oina Narengbam Lakshmi Devi ni hari India gi rowing team da makoi ahumbu saruk yanaba khalakpada Visnupur district rowing association nungaiba phongdorakpaga loinina game asida mai pakpa oirasanu haina phongdorakli Aroibeda maroiba pau amhana bizari
Chief Minister 𝗠𝗜𝗡𝗦 Speaker 𝗬𝗓 amadi Minister Singa Union Home Minister 𝗬𝗏 Delhi da unakre kokomigi mihut kangbu amagasu unagadori. Kaksing lamkhaida pot se puthok pusin tauba amadi saktak se check tobada naga singdadi awaba pidanaba maitei amasung naga singge apunba mifam famduna yanakre. Torbungda irang leitre mi khara sangba yarani haiduna common regiment ki personal singa maitei kharaga changlubada masagi yummaktada kuki leramba thengnare. Northeast Window TV na sandok sa riba numidangi pao matang sa daloy zare miyang tabiriba singbu amuka na chan maibam na kurumjari.